Akasvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau Security Force na ngarang kangpopi amasung ukhul zilagi mafam kayada paksana tharamba popi pambi singya tatuna manghankre Kuntrani tuisaba Imphal Book Fair lising ani kun mngagi ngasi teret ni chenba nimita su tongan ba changdam naba kaya pangthokli malim gete mafam singda pangthok nabugo Manipur da sungasi ani suba Malam ki meditation nimit palan tauri amasung Pradhan Mantri Narendra Modi na ngasi Assam da lupa koti lising tirani thoi changadaba ammonia urea fertilizer project ki ure uyung tamgani Security Force na ngarang kangpopi zilagi El Simol Janghom Fai amasung SD ngaimum chingsang parengda lam ekar nifun thorom da tharamba popi pambi singya tatuna manghankre tha asigi taratarutegi kun fawgi manungda Security Force na ukul zilagi tongan ba mafam singda lam ekar chonga yankhai mapan da tharamba popi pambi singya tatuna manghankre hairi masigalona na FIR ahumsu lokhatle Manipur Police Control Room ki pawn hai Imphal West zilagi Thawbal Dam Police Station na konba Mongham Base amasung masigi akoibadagi kuzukulai kaya su fagatle Security Force na pripak G5 Kader ama Imphal Izilagi Mahabli Kabui Kuldegi Fari Hari Manipur Police na Kakching Police Station gi manung chana laiba palen thong manategi miyo anidegi literature mirongi using fagat kre amaromda Security Force na Tenopal Police Station gi manung chanba checkpost amada achat sing check to bada miyo amadegi gram chani tarani thoirongi brown sugar fagale miyo esdegi eco van amasu fagatle hari Kuntrani toisuba Imphal Book Fair lising ani kun mangagi ngasi tereni chanba nimitusu kudakta layak pa changnamnaba amadi choreography short play competition pangthokle kudakta layak pa changnamnaba asida class 3 dagi 5 fawbagi category A da book fair haiba hiramda aduga class 6 dagi 8 fawbagi category B da peace and communal harmony haiba team da pangthokle aduga choreographic short play competition gi hiramna lokshin pukai haiba sini Hayeng na quiz competition amasung hangchina capacity program pangtokani kaisam bataleba Manipur State Archives sa chathariba numit tarani gi mela asida State Central Library Imphal 12 District Library Manipur Library Association mala amasung NGOs library na punishin bani Amorom da book culture north east na Iziga kusun mudana taasige terani pandegi hauduna ukrulgi Sentinel College da lariki mela ama chathari numitaru ni chumna chathagadaba mela asida miyambu larik pabagi hainabi thamnanaba amasung mahirusingda makal mukya kya gi larik sing fanganabagi pandamda pangthokpani Ratan Thiam gi settings sing neba haibasida jati taki seminar ama Imphal gi JN Manipur Dance Academy da hoji pangthokli tharamasida MLA Karam Syam Asai Lupki Manipur gi President Lip Mayengba JN Manipur Dance Academy gi Vice Chairman Longzam Joychandra amasung Lilong Harabi College ki Principal MDS Satter Saha Saruk Yari Seminar Asdara Tantiam gi khangatlaba sering sing patokani numit matungda saknareba miyushina tongan ba paper kaya su patokani Anishuba Malangi Meditation numit Palan Thorum Malangi mapung kaya da ngasi pangthokli mamang chehda United Nations ki General Assembly la ngasi nimit asibu World Meditation Day haina lokthokibani Malangi diplomats sing United Nations ki officials sing amasung yoga gi luchingba sing na New York ki United Nations headquarter da ngarang pangthokiba Malangi santi amasung nungsi chanabagi meditation haiba thorum da saruk yakhi Manipur da su numit asigi palan thorum ngarang Manipur Urban Development Agency Mudana Sinduna Bisnupur Zilla gi Moranga Leba Omba Nurathal Garden da pangthoki thorum aduda Art of Living Bangalore gi Swami Prem Swaruki Lamjing Makhada meditation pangthoki thorum aduda Muda gi Secretary NG Uttam Singh Sarugyaki Art of Living amasung Vishal Mega Mart Kawana punakusan aduna Vishal Mega Mart nga sinumit asiki palan thorum pangthoki tabiriba pawasi Akasvani Imphal dagini Pradhan Mantri Narendra Modi na ngasi Assam ki Brahmaputra Trail da jahaz ki mathakta parikha pe charcha gi saruk amoina school kun mga gi mahiroi shinga wari sanagani madugi tungda Pradhan Mantri na Assam gi ihoda sahid oikraba miyo chanipan humpu gi ningsing oina Guwahati da nauna saba swahid samrak khetra da chatkani Pradhan Mantri na lupa koti lising tarani thoi changadaba ammonia urea fertilizer project ki bhumi puja su pangthokani mahakna namrut tamiyang gi mitin amada su wangangani Numinini ki khongche tangarang numiru mamatungda Guwahati da thungkiba Sri Modi nangarang Guwahati da Lokpriya Gopinath Bordoloi International Airport ki anoba terminal building sangaki mahangna food marfu wangba Assam ki yan hanba Mukhyamantri Gopinath Bordoloi gi muti amasu maikum hangdokhi madugi mamangda Pradhan Mantri na Nongchu Bengal gi Nadia Zilla gi
Ranaghat lupa koti lising ahum chani rongi National Highway Project anishu sangaki mahangna raja adugi North 24 Parganas Zilagi National Highway 34 gi kilometer 33 meter chatuk sangba Barasat Barajulugi section gi jatra su hunki Uparasapati CP Radhakrishnan Hairi Leba Sibu English and Nifu Terefab Manunda Mapungpana Chakotba Leba Mohana Nabahona Nabagi Warep Lobada Magun Leba Civil Services in Achoba Daita Lori Sarkarna Pakaliba Taurang Sing Asi Mai Pahana Bohana Bada Administrators in Achoba Taudang Lori Hyderabad State Public Service Commission Gi Chairperson Singo Eba Numini Gi Mipam Amangarang Loshimbagi Thorom da Wafamasi Uparashrapati na Fungdokibani Arunachal Pradesh के राज्यपाल के ट्री प्रयागना हिमालयन यूनिवर्सिटी की निपान सुबह कॉन्वोकेशन दंगरंग सरुक यादना महिरुशिंग मेडल सिंकुसिनक्री जोलांग कैंपस पांगथोकप थोरमदा राज्यपाल महिरुशिंग सनागी लुपागी अमसुंग सेंजेंगी तकमान सिंकुसिनकी PhD स्कॉलर याउना ग्रेजुएट चाटु कुनमाथोय डिग्री सिंकुसिनकी महिरुशिंग बु थकप फोंगदोलोदुना राज्यपाल हाई महिरुशिंग लेबा सिगी अपुनबगी सक्तम सागरपगलुना मियांगी सेवा तौगदबनी इंग्लिश ngani nifu tareta bharapu mapung phana chakotpa leba am ohenabagi pandamgi damakta matangda palladuna rajyapal na hai artificial intelligence renewable energy amasung biotechnology lamda anoba wakalon sing putokpagi tangai fedabal lai Tripura ki social welfare amasung social education mantri Tinku Roy na hairi raise asida jabaganda thabak toriba imung lising mari romda lamgi pata sing kusinakre aduga imung lising manga romda ration card sing pikre Chandipur block ki halai jara bazar da nauna saba market set community hall amasung godown ama sangabagi thorom da waf masi mantri na phongdokhibani thorom du ki saruk ama oina cha bagan da thabak suba imung kumapan desu lamgi pata sing kusinaki mantri na hai cha bagan da thabak toriba miyoi sing da lamgi hak sing fangan ba haibasi sarkar asigi khwaidigi maru oiba thodangni Tripura Youth Affairs amasung sports mantri Tinku Roina hari Hidak langthakna layangduna drug the lecture miyoi sing mahusagi punsida halakna naba sarkar sina thabakaya paikhali mangna hai rehabilitation amasung drug the lecture miyoi sing layang nabagi dama rajya sigi zila nipan da hospital amamam linkhalagani Kailasar gi unakoti da pangthokpa thorum amada mantri na hai Kailas sahar da phamung Yankai Leba Hospital ama sabagi thabak chathari masi mathang chehidadi mapung phana loishunduna drug the lecture raba miyusinda mahusagi punsida purokna bohona bada achoba mateng oiragani Varki awangthong basaru singda lechil kungna thabana maram oiraga akhanaba airport kharada flight paithok pasinda thingthaba yauna ahongba khara leire Airport Authority of India na passenger singda makhoi gi flight singi matangda airlines ki official singi khuthangda check tonona ba amadi darka leba thabok tharom singi damakta airport ta ngangkhana lakna na ba hana khangan khrabani amaromda Delhi sarkar na air pollution thingna ba grade stage 4 gi drive mapung phana chana ba hokre passenger singbu mateng pangna bu dama khanna ba team sing airport singda mathok tawri Environmental Mantri Manjundar Singh Sarsana Nungsi Senghandriba Udyog Singh amasung construction site sing dasu akanba warning pikre Cherol amada sarkan hai punna non compliant udyo chatuk tarani thoi thingzele amasung numit humnisida PUCC gi certificate lak ama hena issue tawkre sarkana gari singi chalan lising tarani thoi kakpagalununa gari lising taratru hena check tawki hoji aroi pada maroi ba paw amuk hana Security Force nangarang kak popi amasung ukhroz lagi mapung kya da paksana tharamba popi pambi singya tatuna manghan kre kuntran tu suba Imphal book fair lising ani kun nga gi ngasi tare ni chamba nimita su tongan ba changdam na ba kya pangthokli malinga tem mapam sing da pangthok na bugu Manipur de sungasi ani shuba malinga meditation nimit palan tawri amasung Pradhan Mantri Narendra Modi nangasi Assam da lupa ko tilising terani toy changadaba ammonia urea fertilizer project ki ure yung tongani pauli seri